2047 masigi silibagi yamna maruiba maram amakati karino haida kogi 2047 sida kogi India gi chama suba ningtambagi adugumba sahi oiba aduna hairiba se India pumbagi wanadi 2047 sida the Viksit bharat sakatpa adugumba bharat ama sakatpa India ama madugi manglan ama mangba aduna hairiba sigi manglan sigi mari lainana akoina piriba si pillar si mari ni amana khwai maruiba si na sima khwai maruwa aduga ani subada nupi haiba sima aduga ahum subada akoi longmi haiba sima aduga mari subada lairaba si kohonba maramdi lairabagi kogi samudra sida ina konbagi chat macha ama lairaga adugumba Viksit bharat adugumba chokatpa India do koi bi yaro haiba sa mata idani kogi magi hariba lairaba sisu kogi maruwa pillar ama oiraba